ngasi numida wairam phongkhiba tuan Manipuri se phongsing amasum thokhiba thawdo wathok-singdagi maruoibe I pausing khongasaraga Manipur top channel gi maikeri gi myamna thamjagi ahanbada governor na S Rajen gi pro-tem speaker oina hapkhre chief minister gi post BJP high command gi yathang satkani Rajen Biswarjit Taragani Suba Manipur Legislative Assembly gi member ama oina lamsang kendra gi BJP gi merep oina mikhal mai paklakraba Sorakhabam Rajen ngasi Manipur gi governor Laganesana Assembly gi member amadi pro-tem speaker oina wasak lokre Imphal gi Raj Bhawan gi Darbar Hall da achamba thauram ga loinana S Rajen bu Assembly gi member ama oina Manipur Legislative Assembly gi anawu speaker ama haptriba fawba pro-tem speaker oiduna members sing wasak Lounabagi mapu wasak lokhibani Wasak Lounabagi thoramda caretaker Chief Minister N.Biren C.S. Biswarjit K. Govidas L. Susindro Chief Secretary DGP ati official kaya saryaki pro-tem speaker oina ngasi wasak lauraba matungda S Rajena permission da phongdokhiba mark senior member am oibidigi pro-tem speaker oina anauba speaker ama haptriba fawba oigani anauba lenga ama semgadoriba si BJP di discipline leba party oibana masida chief minister post asi kanana oigani haibisi BJP gi high command natragana lusingba singna lepkani post asida munaba leite haki Amaramda TS Biswarjana permission na phongdokibida hauzumaki oina anauba lenga asi semgadoriba matamasida yumpham yaudba report kya tai anauba member sing punsinba kem tawba hauzumaki oina leite mikhalda mai paklaba member punamagna BJP party gi parliamentary board ki lusingba sing athubu matam gi manungda laktuna anauba lenga kanana lusingani haiba khangani haina su phongdoki JDU na anauba lenga semra sagatpagi serol pisinkhre Taragani Suba Manipur Legislative Assembly election mai paklaba JDU gi members singna BJP na anaubalenga ama semba mapung fana sagatpagi letter of support ngasi Manipur gi governor Laganesana party sigi president Hangkhan Pau Taituruna Pisinkre party ki president na sagat sirol aduda palibidi center da NDA ga JDU ga punasatminari BJP na anaubalenga ama Semlakpada JDU na sagat pahaiba gorep laure miyam na BJP da thajaba thamliba madi JDU na su miyam gi wakhalon na thajaba thamli haibadu taklabani haiba wafam su palli amaramdana Manishor laikhidre wabagai kendra gi hanagi MLA mayengbam Manishor ngasi laikhidre haidi atopa paw manamo CWC meeting pangthoktuna Congress na state mangada sauna maithikibagi ngasi khanagani Hantak Mikhal Pangthokiba Sit Samri Gahum Leba Uttar Pradesh Sit Chamaga Tarakatre Leba Punjab Sit Hundra Leba Uttarakhand Sit Humfu Leba Manipur Madi Sit Nifu Leba Gawagi Mikhalda Congress na sauna maithikiba duna maram oireduna ngasi nungthil New Delhi da Congress ki lusingbi Sonia Gandhi na preside tawduna Congress Working Committee ki meeting pangthoktuna khanagadori Handaki Mikhal asida state mangada Congress na aduki mati Sothakibana maram oiraga kari asoiba leibadagi no haibadu khangdoknaba working committee gi meeting pangthoktuna khanagadabane hari amaramda state manga asida Congress na Mikhal gi in charge oina hapkhibasing adugi report su ngasi mifam asida khanagani matam sangna UP da sasan pairamlaba Congress na handaki Mikhal asida amukta oikhidriba mongda sauna maithiba nangkhiba loinana Manipur mamangi Mikhal sit kungani pan phangkiba Congress na handaki Mikhal asida sit manga khaktamak phangkiba asoiba singadu Kari karamna oirakibano haibigi matangna ngasigi mifamda khanaba yai hairi hainasu pausna phongdorakli amaromdana Prime Minister na share lauduna high level meeting pangthoktuna security gi khanakhre hauji Russia na Ukraine landaduna oirakliba phiba masiga mari leinana leiwa asigi oiba security ga mari leinana Prime Minister na share lauduna awang mathaki high level meeting pangthoktuna khanakhre hairi Russia na Ukraine landari basida haujik oirakliba phibam ga mari leinana leiba asina kari karama security gi measure laugadagi haibigi matangna Prime Minister na share lauduna hairiba meeting adu pangthokibani hari amaramda Prime Minister na Russia na Ukraine da chemical warfare sathagani haina kihan kiba adubu yaningdaba phongdokpaga loinana United Nations da atuba mityeng sangnaba amukasu hana PM na khanakhre hari Amaramda Russia na kihalakhiba dubu European countries singna madugi mayokta sapsana thenagani hainasu warep nakhre hari Amaramdana Ukraine gi military base singda amadi airport singda Russia na missile kapsinduna attack tokre Russia na military base sing amadi airport singda missile kapsinduna attack tokre maikei kyadigi Russia gi lanmi singna Ukraine gi military base singda missile amadi rocket kapsinduna sadakhiba attack aduda misam kya siramba yai panari
ngasisu Russia na Southern military base the rocket nipan kapsinduna attack toki madura sauna amanga ta thulambiyai panari amaramda US yauna ti lebak yana Ukraine na masangak thoknaba khulai sing sapsana pigini haina khangankhre amana Ukraine gi president Russia gi president ga Israel wari sananaba thorang togdunu lei haina sufungdokre makasa tharak poina to papaw mana mitei pangal sing asi phawba hiram khuding makta sothaduna leiri MSUM sai sakya gi puwari leiba ima lebak Manipur sida nungsi sanana leminaraba mitei pangal khoi su asobu ima lebak ki isu kya da hakpu maipunana zat bizat khaidana saruk yaduna lakli haina Muslim Student Unions of Manipur head office ki president na thadorakpa sirol amada hairi sirol asina makha taraduna mitei pangal sing asi ngasi phawba hiram kudimakta sothaduna leiri haibisi record na sakini hanakta pangthokiba Manipur gi taragani suba bidan sabha ki general election asigi sakar semada minority mitei pangal gi interest da Manipur state asida mitei pangal na namna taba constituency dagi minority gi cabinet minister ama state asigi laingakpada yohan biu haina Muslim Student Unions of Manipur gi maikedi gi appeal tori lenga sida sogotliba mitei pangal singi thamoida sapmanaba miyeng asan mirai naidaba lenga ama oina Manipur gi puwari da sanagi mayikna haktuna lehawragadaba sigumba khongthang asi lokhot pinabagi damakta su MSUM head office ki president Iqbal Sheikh ki maikedi gi hana appeal tawraduna press media gi kuthangna mari leinaba singi pukning singsilakli amaramdana chief minister oibegi landa ehakpu maikei amada yawi habisi yumpham yawdabani T Robindro ngarang digital media amadi tungan social media da yawrakhiba pawda chief minister oibigi landa BJP degi karaklaba candidate ki marakta ani thokle amadi ehakpu maikei amadi yawi haibidu yumpham yawdabu waphamni haina thanga kendra degi mikhalda mai paklakraba T Robindro na phongdorakli mana makha taraduna wafam asida ma kaidongai desu yawgadaba leite aduga chief minister candidate kanagumba amana oigadabani haina sawatpasu leite aihakti party asida thamoi sengna asan mirai khaidana party kidama amadi thanga kendra miyam gidama kathoksarage haina sungthorakpani haukiba English singa 13 ki election dagi hauna BJP bu pamjaduna lakhibani adubu ticket fangdaduna aihak Trinamool Congress dagi vote leplaga karakpani adubu aigi sahi manga gi MLA tamasita BJP bu pukning haksang yauna sawgatsaduna lakpani aihakidi party gi high command level ko decision aduda adum injaduna satkani amadi party gi satna kanglon discipline ngana adum satuna aihaki thanga praja bu seba tawgani media gi kudong jaba logduna aina aihaki thanga kendra gi praja punamakpu aihaki anirak subo oina MLA oina thangat pirakpagi damak ikai khumna bu usari aihakna hanba leitaba thaunaga miyamgi mateng lauraga thanga kendra bu awon ma thanga kendra amo ehengani hanasu ngasisu wasak sari hairi hanasu pausna phongdorakli makasa tarakpoina topa pawmana Rakesh Naurem amadi maki imungda LMG na lupa lising humdraga nipan tengbang pik light minded group LMG Manipur gi founder publicity secretary oina thaupuriba wangjing tentha kendra gi manungsanba tentha khongmanda leiba Rakesh Naurem amadi maki mayamba anigi yum haukiba March mari gi numidang na maina tumna sakre haibigi video ama social media ra thengnabadagi LMG gi executive council gi members sing warep lauduna awaba nanglibi imungani sigi miyoi singda ngasi LMG gi thaumi singna satuna lupa lising humdraga nipan tengbang duna imung sigi awaba da saruk yakre ngasi gi tengbang asi light minded group gi nifugo humdoi suba tengbang ni executive council da pukhatuna kupna khanaraba matung warep lauduna group asigi thaumi singna ngasi group asigi nifugo humdoirak suba tengbang oina pangthokpa thoramni haina group asigi secretary Sorokhabam Ojina phongdorakli ngasi gi tengbang khongsat adu group asigi president L Kunjakeshwar Sharmana lusingki khongsat asida secretary Ojit Sorokhabam amasme assistant secretary Ranibala Ningombam, Rosen Moirangthep, executive member Bihari Waikhom, Dr. Itin Maibam, Salam Bazani, Sobita Maibam, Manihar Sapam, Surjit Ngangom, Ibo Sauba Takhelambam, Rameswar Elangbam Amadi, Boynau Maibam Singba group asigi marueba member Singsu Saryaki, LMG gi secretary Ojit Namakata na Phongdokibada, Mikhal Gidamak Lainariba Yum Mai Thadokpa Madi, Mi Hat Paibisi Yamna Tamthiba Thabagni. Matamasiga sanadraba thaba amani tenthara thokiba handaki thawdo asi khwaidigi lebaktiba thawdo uni asigumba awaba nangliba imung asida tengbang ba haibisi tangai fataba mani
मियोइबा अखोइना नोंगमदि सिगदबा ngaktani karisu leitaba maram amagidamak mi harpamadi yumai thaba haibisi tahoidaba thabakni matungda thoktana bonasi LMG da furup ki khenaba lining amadi politics ki akhuba madi apikpo wakhalo leite awaba taraba kyada leptana makhatana lamdam sigi awana taraba singda angama mating pangkhigani LMG Manipur bu sagat piu LMG gi member oibiduna thama da sumtagi lupa chama samadang lamdam sigi awana taraba singi dama ka thokpiu haikena su pawsna su phongdorakli makasa tharak poina ngasi state si goriba COVID-19 update ma'am na thamjage ngasi goriba positivity rate si 1.4% ori miyoi ani COVID-19 na positive oiba laikidre miyoi taraga manga nauna COVID-19 na positive oiba thengnarakle miyoi lisinga maga sama ga taraga mathuina nauna COVID-19 test tokre ngasi COVID-19 na positive oiba thengnarakhraba miyoi taraga manga si Sandel dagi nipan Imphal West dagi mari Kaksing dagi ani Thawbal dagi amapuna miyoi taraga mangani aduga ngasi COVID-19 na positive oiduna laikidre haiduna claim toriba miyoi ani asina Kangpokpi dagi miyoi ama masum Urkhul dagi miyoi ama puna miyoi ani laikidre haina claim tori aduga mukhana ngasi gi oriba positivity rate si 1.4% haini su ngasi COVID-19 update status na makhatana supali makasa tharak poina maruebi ipausing myam na pizage N.Biren bu Sungsoi Soidana Chief Minister oina Wasak Lougaduri March 13 Wasak Lounabagi damak Bhawan gi lampakta sem sabagi thabak hokre handak laukthokiba mikhal gi falda BJP na sit 13 fangduna absolute majority fangkibaga loinana anobo lenga ama semnana ba thorang tawba hokre loinana hanagi Chief Minister Nungdang-N.Biren ba anobo BJP gi lenga sigi Chief Minister oina lakaduri ba March 13 Sungsoi Soidana Wasak Lougaduri Hanadi Wasak Loubagi thoramasi Bhawan gi darbar hol pangthoktuna lakibani adumapo handakti Bhawan gi manungda leiba lampak tu ena pangthoknabagi damak sem sabagi thabaksu haure haidi pauksi asina phangwa paugi matung inadi BJP gi legislature wing gi leader su March 15 fawgi manungda lakthoklagani March 13 Nungdang-N.Biren bu amukhana Manipur gi Chief Minister oina Wasak Loubugo loinana nauna semgodoriba BJP gi anobo lenga sigi minister singsu numit asida Wasak Louroba yai haidi Pausin hai nauna semgadoriba BJP gi anobo lenga sida minister oina Wasak Louroba yai haina thajanaribasi mamangi lenga ki matamdagi hauna lengak sasan tawbada saruk yaduna lakliba NPF tagi minister ani aduga handakta Manipur JDU gi ticket mai paklakliba miyoi taruk ki manungda miyoi ani minister oina Wasak Louroba yai haidi BJP gi anobo lengak semnaba loinana N.Biren bu minister oina Wasak Lounabagi thoram mai pakna pangthoknabagi tamakta hayeng phawbagi manungda BJP gi national leader kaya Manipur da lakadori leader sing adugi manungda Manipur gi election observer amasu Manipur gi in charge oikiba sing yauna Piyush Goyal Bhupendra Yadav Samit Patra amasu BL Santos yauri amaramda pauksi esna phangba paugi matung inadi BJP gi anobo lengak samlakpa matamda Chief Minister oiba pam miyoi khara tholaktuna kem tawbigi thabak sathare haina media ra phongdokhiba adugi matangda BJP Manipur Pradesh ki President Soidana Chief Minister munnabagi BJP gi manungda kem tawba karimata leite haina sengdokhibaga loinana makhatana kem tawba leite haiba tari pausna hai semlakadoriba anobo BJP gi lenga sida handaki mikhal da BJP gi ticket mai paglakhiba nupi mirep ahum gi manungda ani di minister oina Wasak Louragani haibisu tari atopa pawamanamo NPF na BJP gi anobo lenga semlakpada full support tawnabo warep laure dikho handak pangthokiba taragani thu suba Manipur State Assembly mikhal da mai paglakraba Naga People's Friend NPF ki mirep mangana makhatana BJP da support tawbagi firep laure haina Mau Assembly constituency ki NPF ki ticket mai palakraba LD kon phongdokre wapamasi NPF ki mere boina handaki mikhal mai palakraba mere mangana tha sigi taraga mathui Nagaland gi konung Kohima da leiriba Central NPF ki office bearer singo unaraba matungda BJP na lusinglaga semgadoriba anobo Manipur lenga sida support tawnaba warep laure haina media ra phongdokibani LD kon makhatana hai NPF ki mai paklaba mirep sing BJP na lusingduna semgadoriba lenga sida hanadagi support tawraga lakpa amasum matam kuina BJP ga afaba mari leirakpa maramna handaksu makhatana support tawnabu warep lawani masigi matakta mamangi tamna Chief Minister oikiba N.Biren su BJP na lusingduna semgadoriba anobo lenga sida support tawnaba hairakhiba lei party asina handak semgadoriba lenga sida full support tawbuga loinana NPF na miyam ki yafanabagi dama matam punamakta lepkani hainasu dikhona makhatana phongdokhi amaromdana nauna mikhal mai palaklaba mihut humpu hayeng MLA oina Wasak Lougaduri
हंदक पांथोखिबा तरागनिथोय सुबा मणिपुर लेजिस्लेटिव असेंबली मिखल तोंगान तोंगान पॉलिटिकल पार्टी की टिकेट मिखल थेंगनखिबदा माय पाकलबा मिरेप हुंफु हयेंग एमएलए ओइबगी वसक लौबगी थरम पांथोकलगनि हायना मणिपुर लेजिस्लेटिव असेंबली की सेक्रेटरी के मैगजीन थोप बुलेटिन पार्ट 2 की सिरोल अमन हारी सिरोल असिगी मतुंग इन नौना मिखल माय पाकलबा मिय हुंफु असि वसक लौबगी थरम हयेंग अयु पुंग 10 ताबा मतमदा मणिपुर लेजिस्लेटिव असेंबली की हॉल पांथोकनी लोइनना ngasi पोटेम स्पीकर ओइना वसक लौख्रबा सरोखाइबम राज्यना मिखल माय पाकलबा मिय हुंफु असि एमएलए ओइबगी अममम तो ओइना वसक लौगनी वसक लौगदोरिबा हंदकी मिखल माय पाकलबा मिय हुंफु असिना लापदा मखोइना मिखल माय पाकले हाइबगी सर्टिफिकेट सु लोइनरकदबनि हाइदि अमरमदना आंध्र केंद्रदा मिरेप ओइखिबा संजोइगी मयुमदा सखंगदबसिंगना नुंगमै राउंड क्या कापसिलामले हंदक पांथोखिबा मणिपुर लेजिस्लेटिव असेंबली मिखलदा आंध्र केंद्रदा एनपीपी की टिकेट मिरेप ओइना मिखल थेंगनबदा माइथी हौरबा लौरेमम संजोइगी यारिपोक याम्बेमदा लेबा युमदा ngarang नुमिदांग सखंगदबा मियोय खरना नुंगमै राउंड क्या कापसिलामले हाइदि नुंगमै कापसिलामबगी थाउदो असि ngarang नुमिदांग पुंग 10 रोम तरकपा दुवाइदा थोखिबनि थाउदो थोफमदा आंध्र पुलिस स्टेशन की टीम अमा लाक्तुना येंसिनबगा लोइनना कापथोखरबा नुंगमै मरुगी तोकनिंग क्यासु मफम अदुदगी रिकवर तौबा ngamle हाइदि नुंगमै कापसिलामबगी थाउदो अदुगी मताना ngasi एल संजोइगी युमना पांथोकपा पावगी मिफम अमदा मांगना हाइ हंदक पांथोखिबा मिखलगा मरी लैनना माकी युमदा नुंगमै कापसिनबगी थाउदो क्या थोखिबगी मथक्ता माकी अपोकसु नुंगमैना कापलंबगी थाउदो लेख्रे मिखल लोइख्रबा मतुंग ngarangsu mak masamak yumda leitringai talakta नुंगमै राउंड क्या कापसिनदुना की अखंग पिरंबा असिबु नुंगाइतबा फावि हाइखि नुंगमै कापसिलंबगी थाउदो थोख्रबा मतुंग एहिंग नुंगयाइदा आंध्र पुलिस स्टेशन की टीम अमा लाक्तुना येंसिलिंgai सेरक्ता सखंगदबसिंग अदुना लेरक्ता नुंगमै कापतुना चतखि लोइनना नागपम इबोतोंबी अमदि एमडी कमारुद्दीन की युमगी नाकनस नुंगमै कापलमखि असिगुम्बा थाउदो असि आंध्र केंद्र असिदा मखातना थोक्तनबा तंगदु लैताबा अमदि इंगना सिगना लैबा केंद्र अमा ओहेनबदा मतेंग पांबियु हंदकी मिखल अदु केंद्र असिगी बोट 15,000 हेनमना मंगोंदा बोट पिरकपगिदमक्ता थागतपसु संजोइना फोंदोखि मांगना मखाताना पाउमिसिंगदा फोंदोखिबदि मिखलदा माय पाकहौद्रबसु अंगम थाक्ता आंध्र केंद्रदा लैबा मियामगिदमक्ता लेप लैतना थाबक तौखिगनि मियामनसु माकी मतेंग पांबियु हाइना संजोइना अपील तौखि अमरमदना केवाईकेएल की लीडर अनी यूएनएलएफ की कैडर अनी कंबाइन फोर्स न फारे थौबाल डिस्ट्रिक्ट की येरिपोक बाजार सरांगपाट लमखाई थोंग मना की सरुकता आयना थिंग्रब लरहोलुप खरगी मियोइसिंग सथोक चसिन तौरे हाबिगी पाव फंगवदगी ngase पुंग 10 रोम ताबा मतमदा सीडीओ थौबाल अमरि 13 सुबा सम राइफल्स की कंबाइन फोर्स न आयना थिंग्रबा मणिपुर की लरहोलुप कंगले यवल लुप केवाईकेएल की कैडर अनी फारे हारि फारब कदर अनी एदुदी सलाम इबोसोबु सिंगा इलिस श्यामसन सई 19 अपोप एस मनीचंद्र सिंगा लेफम येरिपोक यमे मखाले कायदगिनी माक लहोलुप असिदा इंग्लिश अनी ग मंगादा यावखि माक के आर्मी नंबर 2478 रेंगना प्राइवेट ने अमसुम 13 सुबा बेसनी महाका लोइनना फारब मियसिगी ममिंगना सलाम रंगीता सिंगा इलिस साउब सई 19 अपोप मनीचंद्र सिंगा कवि येरिपोक यम्बेम मथक लेकाइदगिनी माक लरहोलुप असिदा इंग्लिश अनी ग मंगादा जॉइन तौखि माक के आर्मी नंबर 2431 रेंगना प्राइवेट नि लोइनना 13 सुबा बेस नि हाइदि फारब मिय अनिमक येरिपोक पुलिस स्टेशन खुसिना क्रेसो हाइदि अमरमदा कंबाइन फोर्सेस सथगिब ऑपरेशन अमदा ngar nungthil pung 3 मखाइरम ताब मतमदा थौबाल डिस्ट्रिक्ट पुलिस कमांडो अमसुम 13 सुबा सम राइफल्स न डिस्ट्रिक्ट असिगी मनुंग सनबा सरंगपाट की मफम सिंगदार थिबुहुम की थबक सथबदा आयना थिंग्रबा मणिपुर की लहोलुप यूएनएलएफ की कैडर अनी फारे हाइदि फारब सिंगा दुदी सिनाम मया लेकाइदिगी ngaseप निक्सन सिंगा इलिस पुया से 19 अपोप एनजी खोमै अमदी इम्फाल वेस्ट की तगेल खोंगबालदगी चनम्बम जॉर्ज माइटी एलिस अंगौसना सई 19 अपोप कबिला खौवी तुंग फारब कदर अनी एदुगी मथक्ता आइन गोयबा थबक मखा ताबा थबक लौखनबा थौबाल पुलिस स्टेशन ngara खुसना क्रिसवाइडी अतोप पाव मन असम राइफल्स न खुसु खुलाई कया मरुम यावनो पोलम क्या फगत मंगमले 10 सुबा असम राइफल्स नोने बाटालियन अमदी कैथेल मामली पुलिस की अपुन कंबाइन टीम न लाल सिजनगदब खुसु खुलाई क्या यावनो पोलम क्या लोइसिंग रिच की जनरल एरिया सिनम जोन होल्ड की फगत पंगमले हाइदि पाउसी सिना फंगबा पाउगी मतुंग इनि 10 सुबा एआर नोने बाटालियन जनरल एरिया सिनम जोन होल्ड अखनबा ऑपरेशन अमा सथबदा लाल की मतम सिजनगदबा पोलम सिंग अदु फगत पंगमखिबने फगलाब खुलाई सिंग अदुदी AK-56 राइफल अमा पॉइंट 19 की पिस्तौल अमा AK-56 अमदी पॉइंट 32 की मैगजीन अममम काप यारिबा 7.62 की नुमै मरु यांखै
3.2 gi maru mari 9mm gi maru manga 9mm gi fire case ani gram satruk lumba PEK explosive CE primer ama 90 grain 2 admasum radio set mari dry set taraga mari mini solar plate ama torchlight ama masum lal sizinagada khongo phirol singa dilanai furit singni hari loinana kaithel manmi police station FIR ama lokhot paga loinana makhata na thibu humbagi thabak sa thaba hore swadi amaromdana nauna saba angom lekai union club building ngasi sangakhre Imphal East district ki manungsana leiba angom lekai da nauna saba angom lekai union club building ngasi ayuk pung mapalom taba matamda haunubi matungini sangakhre sanga bagi thoramadu irungbam Robindra Mitai Zila Parishad member Saumbam ZP na Chief Guest Tinsubam Sobhabati Devi Pradhan Kangla Gram Panchayat President P Gopal Maitai aduga Upa Pradhan Kangla GPSC ki ward member CS Inawi Singa Amadi nominee MLA Khurai Kendra Oiriba S Amuba Singhana Guest of Honor oina saruk yakhi so hadi loisilakpo oina topa paw mana parliament ki budget mifam hayengdagi hauragani tha amarom yaithuluraba matungna parliament ki budget mifam ge ani suba saruk ki session hayengdagi amu hauragani ani suba saruk ki budget session asima thangtha April gi nipan phabu sathagani hayengdagi haugaduriba budget session sida sitting taraga mapalaigani loinana mapung fana sathanaba thabak paikhat bahukre lok sabha amasum rajya sabha gi mifam sing ayuk pung 13 dagi nungthil pung 6 fawba sathagani hariba khongthang asi handak leba sida covid ki phibam khara fogalakpaga loinana paikhalakpani haukiba ahanba tangak ki session da house anina shift 9 na mifam pangtholambani handak ani suba tangak ki session asida parliament ki house ani magna makoi gi chamber amasum gallery sing adumak sizinaba yahangadawri Amarom the Rajya Sabha gi oina hana thamkiba schedule gi makhada ihenba business ki matam pung 18 fan gadawri ani suba session asida parliamentary standing committee sing na tongan ministry amasum department sing gi demand for granting kupna yengsin gadawri hauji ko inadi meyam paw simatang ase lusinjarage amasum pathoksa gi bisida soikiba lankiba yaro sumyam na ngapigani amasum matam gi ba maru ebi paw sing sumyam da lep leitana update pijarake hena su channel sigi mekeri gi meyam na thamjari duga meyam hauji ko inadi matang sa kainarsi and thank you